Union Home Minister Amit Shahna luchingduna Manipur ki matangda haukiba ningthaukaaba numita New Delhi da pangthokiba awangba thaki security review meeting adugi outcome kari oigani haibagi chapchaba information fangdri hairi Taubadabu Prime Minister Modi ki ahum shuba term ki lainga asina paikhatkadaba 100 days action program ki manung channa Manipur ki irang loishina bagi follow up oigani haibagi thajaba lei haina Works Minister Govindas konthauzamna phongdorakli Wafamasi Imphal ki Thambal Sanglen da pangthokiba Paumi Singa unabada high level meeting adugi outcome asi karam haina loba yabage haina impact news hangba wahangi paukhum oina Minister Govindas na phongdorakhibani Mahangna makhadaraduna PM Modi ki ahum shibalenga asina numit chamagi manungda paikhatkadaba 100 days action plan gi manungda Manipur gi issue asi loishinaba khwaidagi maruoiba thabak manga gi manungda yauri Masigi matung inna athuba matamda state asida peace amasung normalcy laknaba thabak lawkhatkani haibagi thajaba phongdorakhi अखोई डिफरेंसेस लेबसिंगसिना मीनो अपॉर्चुनिटी कयाम अखोई लौबने हाबसे कोई खंगबगी मतम यौरे हाबसिना इना हाइजनिंगसे मरमदुना इना अपील तौजरी मदुदी इरांगसिदा अपॉर्चुनिटी लौनबा होनबा कनागम याबिरमगदी मदु थादोकपियु शांति हंजिरंगनबा अखोई मसेन वा तानाबन हेना मणिपुरदा प्रजा सिंगी वाखलोन खंगना थबक तो ngam मीटिंग सिगी आउटकम अदुगा मीटिंग सिगी डिटेल्स सिमदी अखोई हुजि फावदा अखोई द इंफॉर्मेशन यौरक्त्री अदुबो अखोइना खंगमिनबदा क्वाइदगी कानागदौ पोटी 100 डेज की अखोइगी एक्शन प्लान अमा ऑनरेबल प्राइम मिनिस्टर हेक वासप लोग सेमगिबसे मसे अखोइ मणिपुर गिसे याबने मसिगी फॉलो अप एक्शन ओइरंगबनी हाइबगी थाजब अमदी अखोइ पार्टी ना लेजे Amaromda Manipur da thokliba irang asi loishinaba hotnabagi mahutta irang asigi khudongchaba lawraga political mileage lawnaba hotnaba amadi popularity tanbagi thawong chathabiga nuhaina Minister Govindas konthauzamna phongdorakli Paumi Singa unaba duda mahakna makha taraduna haukiba ningthaukaba numita New Delhi da pangthokiba Union Home Minister Amit Shahna luchingba Manipur ki security review meeting aduda Chief Minister yaukhidaba du politicians singi meeting oidaba Executive Singi meeting oibana Chief Minister yaudabani Mifamadu da yaukiba Security Advisor su oiriba Unified Command gi Chairman asi India lengak na hapani Mifamadu Manipur gi Chief Secretary amasung DGP yauraga pangthokpani Mifamadu na Manipur gi miyam da ikai bapi ba karishu laiti haiki Loinana mifam aduda Chief Minister N Biren yaukidaba asi Chief Minister gi mathakta no confident motion thangatlabra haina Congress ki lairik laishu hairaba luchingba Pawan Khera na phongdokhiba du laibak thibani haiki Loinana donor ministry gi North Eastern region gi security meeting pangthokpada Manipur gi Chief Minister soidana yaugani haina su minister asina makhata na phongdorakhi Manipur the security advisor amalai deputed by the government of India to oversee the law and order situation of the state. Adu mathakta unified command gi chairman honorable chief minister no oide punamak khangi masigi chairman su security advisor no oi phamiba mifam adusu politician gi oidaba executive sing gi mifam phamba aduna honorable chief minister yaudabani makhata na hairabada Manipur gi praja punamak koi ikaiba pibani haibna singba madugumba leite madu yamna ningthijana Chahi amagi history siningthi jana khangbiragadi masida honorable chief minister yaudragasu security advisor chief secretary DGP na chingbai khoi loini yauraga pangthokiba meeting ni masida honorable chief minister yaudragasu pangthokpa yaba meeting ani